Lakhipur online puthok saba September ki tang kun manga sagol sa nimit ki Khomjinba Pao tabirase ahan bada maroi pao Durga Puja ga mari lenana Silchar manungda gari chathok sesin gi anoba niyom lauthokre Kasar police na lupa crore marfutra gi mamaloi ge taba yam kraba yaba tablet phare Manipur Autonomous Council Demand Coordination Committee Assam na makhatana awareness campaign pangthokre Jiribamda financial literacy campaign mapung phana pangthokre Jubin Garg na laikhidabagi thodok asibu thizinaba SIT semnabagi warep lokre Lakhipur MLA Cup football tournament ke final da Markulin GP na champion aduga Palarbon GP na runners up takre amasung Jiribamda chathariba kang tournament ta hayeng YLCA Dibong Kunoga Yawol Club B Champanagar ga final da sanargani Haujik mapung oiba pau tabirase Lakliba Durga Puja ga mari lenana Silchar Traffic Police na Silchar Municipality Board ke makhada leiba lambi singda gari chathok sesin gi matangda anoba niyom sing lauthokre Kasar gi senior SP gi office ta pangthokpa pau gi mifam amada Kasar gi senior SP Sri Numal Mahatta masung additional SP Sri Subrata Sen Sarugya ke anoba niyom ase gi matungina September gi 19 dagina October gi tang ani faubda ayukipung 8 dagi hauraga Silchar Sahar manungda heavy amasung medium truck dagi hauraga makhal kuding gi gari sing passenger bus loinana army paramilitary force CRPF ki gari sing su changbada thingba thamkhre passenger bus amasung private super bus sing ayukipung 8 gi matungdagi Ramnagar Nagatila Rongpur amasung Raigarh dagi chathok sasin tawgani Karimganj amasung Hailakandigi commercial passenger gari pumnamak Ramnagar dagi chathok sasin tawgani Lakhipur Udarbon amasung Manipur gi commercial passenger gi gari pumnamak Ramkrishna petrol pump tagi thagani Sonai amasung Mizoram gi gari sing Jangyana point tagi aduga Masimpur amasung Duarbon road gi gari sing Tarapur Raigarh dagi amasung Duarbon road ki gari sing Kathal point tagi chatpa yagani Traffic police na miyam da amasung gari thoriba singda niyom sing ngaktuna chatnaba hairi সকাল ৯টা হইতে পুনরাদেশ না দেওয়া পর্যন্ত সব ধরনের ভারী মধ্যম ছোট যাত্রীবাহী বাস ও অন্যান্য হালকা বাণিজ্যিক যাত্রীবাহী গাড়ি সেনাবাহিনী অর্ধসামরিক বাহিনী বিআরটিএফ সিআরপিএফ এর গাড়িসমূহ পৌর এলাকাতে চলাচল করিতে পারিবে না আসাম মেঘালয় ত্রিপুরা মিজোরাম রাজ্য সরকারের অধীনের যাত্রীবাহী বাস ও বেসরকারি যাত্রীবাহী সুপার বাসগুলো সকাল ৯টার পর হইতে রামনগর নাগাটিলা রংপুর রায়গড় হইতে চলাচল করিবে করিমগঞ্জ হাইলাকান্দি রুটের সব ধরনের বাণিজ্যিক যাত্রীবাহী গাড়ি রামনগর হইতে যাতায়াত করিবে একইভাবে লক্ষ্মীপুর উদারবন ও মণিপুরের সব ধরনের বাণিজ্যিক যাত্রীবাহী গাড়ি রামকৃষ্ণ পেট্রোল পাম্প এবং সোনাই মিজোরামের গাড়িগুলো জঙ্গিয়ানা পয়েন্ট হইতে এবং মাসিমপুর রুটের গাড়িগুলো তারাপুর রায়গড় দুয়ারবন্দ রুটের গাড়িগুলো কাঠাল পয়েন্ট হইতে যাতায়াত করিতে পারিবে Kasar police na aron ba pau phangbadagi leibak pokpagi nimidangda Dholai police station gi manung chaliba Dholakhal border outpost ki manakta akhanaba operation ama chathaduna gari amadagi packet kunthra da yaba tablet lakh ahum phagat khre police na thudok asida chenabani haiba miyoi ani phakre phagalaba miyoi singadu Manipur gi Samuel Longdim amasung ND kuki ni haina Kasar gi senior SP Numal Mahatta na phongdokre phagalaba polam sing asigi kaithel gi mamal lupa crore marfutra rom oigani haina panari pau gi matungina hairiba polam sing ase Manipur gi Churachandpur dagi porakpani hairi September gi tang kunmari ngarang yumsa kaisa nimita Hailakandi district ki manung chana leiba leihau pokpi soibam lekai amadi khetri khunda Manipuri Autonomous Council Demand Coordination Committee Assam gi miut singna Assam da chahi cha kaya dagi khundaraklaba Manipuri singi oina Autonomous Council ama
Assam da sembiu haiba ihoga mari lainana awareness campaign ama pangthokre. Campaign asida Manipuri Autonomous Council Demand Coordination Committee Assam gi working chairman Advocate Ngangom Ramakanta, Vice Chairman Kaisam Kamdev amadi Roman Luang, Joint Convener Rosen Irom, Executive Member Singh Rajesh Mangang, Apu Meitei, YMCA Helakandi Branch ki President RK Joyjit, YMCA gi well-wisher Dr. Gauri Loinana, Khunja asigi ahalaman Singh amadi Maira Paibi Singh na saruk jakhi. Panbayai, haiba campaign asida Khunja Singh asigi miyamda Autonomous Council asi karino amadi karigidamak Autonomous Council asi Assam da leiriba Manipuri miyam gidamak mathau taribano haibana chingbagi wafam kaya thamkibaga loinana Committee asigi mihut singna Autonomous Council gi maramda iba chezai amasu yenthoklamki Khunja Singh asigi miyam nasu iho asi maipak triba phawba sagotkani haibagi thajaba thambirakhi hairi. Nation First at 75 Thaurum gi sarukama oina Jiribam da ngarang Financial Literacy Campaign mapung phana pangthokre. Thaurum asi September gi 13 tagi October gi ani phawba pangthokadoriba thaurum gi manung channa campaign asida Punjab National Bank Jiribam branch amasung Manipur State Rural Livelihood Mission MSRLM Jiribam na kakto piriba Nongchuk ngakpi Jiri Women's Multipurpose Cooperative Society Limited amadi Cluster Level Federation CLF Jiribam ka kusamna duna Kalinagar da laiba MSRLM Jiribam ki training hall da pangthokhi. Lead District Manager Jiribam Waikhom Birendra gi meeting makha da pangthokhi ba thorum asida PNB Jiribam Branch Manager Thingbaijam Ranjit amasung MSRLM Jiribam ki District In Charge Wahengbam Premchan maroi pa thodang lobiki. Campaign asida saruk jakiba self help group ki member singda resource person singna maroina with them registration tawbagi kanaba sing PMSBY amasung PMJJBY gumba social security scheme singda enrollment tawba Atal Pension Yojana ki kanaba sing National Payment Corporation of India NPCI da masage account registration tawbagi kanaba sing loinana Banker amasung customer singe marakta apaba mari leinanaba bank ta thajaba thamduna chana kaglon ngak na chatpagi matangda takpi tambikhi. Tharumgi akhanaba saruk amada nongchup ngakpi Jiri Women Multipurpose Cooperative Society Limited ki member singna bank ka mari leinaba wang sing resource person singa khangminakhi. Campaign asida resource person ona PNB Bank Jiribam gi maiketagi Sandip Dhar, BC Borobekra, MSRLM gi Financial Inclusion In Charge Wangkhem Promojit amasung Karnajit Thaunaujam BC Farm and Livestock Jiribam sarukjakhi. Saknai raba saisakpa Jubin Garg na laikidabagi thodoki matangda thizinanaba Assam lengakna Special Investigation Team SIT ama semna bawarep logre. Mukhyamantri Dr. Himanta Biswa Sarma nangarang social media da wapamase phongdokladuna laikidraba saisakpa sigi anisuba post mortem gi matamda lokatkiba haksangi sarukara New Delhi ki Central Forensic Laboratory da makhatana changyeng tawnanaba thagani hairi. Jubin Garg na laikitaba thodok asigi matangda awangba thakta thizinanaba All Assam Students Union ASU yauna atei lup amasung miyoi kayana dabi tawrakli. Assam ki Mantri Lakhipur ki MLA Kausik Rai ki thausigil bangkhada Pragya Yojana ki mari suba Lakhipur MLA Cup lisingani ga kunmanga ki final match amasung manalan thokpa ki thorom ngarang Lakhipur ki labok chabagan ki sanabungda pangthokre. Thorom asida mithunglen oina Assam ki PWD Animal Husbandry Veterinary amasung Fishery Mantri Sri Krishnendu Pal sarukjakhi. Thorom ki mangoinana Assam ki saknaraba saisakpa laikidraba Jubin Garg ki maphamda Mantri Krishnendu Pal Mantri Kausik Rai amasung atei mithung singna leisu katuna ikai khumna botkhi. Panbayai mari suba Lakhipur MLA Cup lisingani ga kunmanga Lakhipur Vidhan Sabha Kendra ki manung cheliba mafam singdagi punna team 494 tournament asida sarukyakhi amasung sanaroi punna lising manga ga chatruka marfu 33 na registration tawkhi. Ahanba tangkakta Gram Panchayat singi marakta sanakhi anisuba tangkaktana GP dagi mai paklaba team sing sanakhi amasung ahumsuba tangkakta final gi damak Vidhan Sabha gi thakta sanakhi. Final match adu Palarbon GP amasung Fullertol Markulin GP ani gi marakta sanakhi. Sanabagi apiba matam gi manungda Fullertol Markulin GP na Palarbon GP bu goal ani amada maithi handuna Fullertol Markulin GP na champion aduga
Palarbon GP na runners up takhe. Man of the tournament takhiba Palarbon GP ki Debasis Rida Lupa Lising Taramathoi ki check amasung trophy khusinake. Manasi Lakhipur ki Court District Commissioner Jubojoti Pathakna khusinake. Runners up takhiba Palarbon GP da Lupa Lising Yankai Mathoi ki check amasung trophy Kasar Jila BJP Sabhapati Sri Rupam Sahana khusinake. Tournament asigi champion oikiba Fulertol Markulin GP da Lupa Lak Amaga Lising Amagi check amasung trophy Mantri Kausik Rai amasung atai mithung singna khusinake. Thauramatuda Kasar Jila BJP Sabhapati Rupam Saha, Sribhumi Jila BJP Sabhapati Sanjeev Banik, Lakhipur Municipal Board ki Chairman Mrinal Kantidas, Lakhipur Court District Commissioner Drupajoti Pathak, Lakhipur Court District ASP Prithviraj Raskhoa, Kasar Jila Parishad ki Vice President Dipojoti Bauri, Kasar Jila T Tribe Chakot Thaurang ki President Sanjay Kumar Thakur na chingba atai akhanaba miyo kyana saruk jakhi. MLA কাপ লক্ষীপুর আমি ফুটবল টুর্নামেন্ট আমি আরম্ভ করেছিল 2022 আরম্ভ করেছিল আর আজি 2025 আমার যে ফাইনাল খেলা সেই ফাইনাল খেলাটি অনুষ্ঠিত হয়েছে আমার এই বছর 384 খন টিম যার বিপরীতে 5609 গৰাকী খেলুৱৈ ইয়াতে ৰেজিষ্টাৰ কৰি তেওঁলোকে খেলিছে একেলগে 32 খন ঠাইতে আমাৰ খেলা অনুষ্ঠিত হৈছে আজি ফাইনাল যে খেলাখন হল ইয়াতে আমাৰ ফুলেৰতল জিপিয়ে আমাৰ ফুলেৰতল মাৰ্কুলিন জিপি 2-1 গলত আমাৰ পালাৰবন জিপিক পৰাজিত কৰিছে মই সকলোকে শুভেচ্ছা জ্ঞাপন কৰিছো আৰু এক মাহত এই খেলা অনুষ্ঠিত কৰাৰ কাৰণে আমাৰ লাভকৰ ইয়াৰ স্থানীয় ৰাইজৰ লগে লগে বিভিন্ন ঠাইতে স্থানীয় ৰাইজ আমাৰ কমিটি সকলোৱে যি আগবঢ়ি আহিছে মই সকলোকে ধন্যবাদ District Kang Association Jiribam na sinduna mamang tha August ki tang kundagi Babuparagi Lamlen Community Hall Kangsangda Jiribam Kasaramade Hailakandagi Kangkut Kunmathuna Saruk Jatuna Sanariba Taramanga Suba Late RK Lalasana Memorial Mix Kang Tournament Lisingani ka kunmanga ki ngarang sanakiba Ani Suba Semi Final match da YLCA Dibong Kununa SAYC Sorok Ating B Epu Panjal kun Taramathoi damai thiba piduna YLCA Dibong Kuno final sangkre match asi RK Bijoy Sana na umpire aduga TS Herojit Singh na scorer oibiki hayeng September gi tang kun taruki nungthel gi pung amataba matamda YLCA Dibong Kuno ga Yawol Club B Champanagar ka final sanaragani Nungairaba Pao Yoga acupressure amadi physiotherapy gi matingna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagitamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layangzari Mobile number 8638078821 Hairiba number asida layangba lakpagi mangwainana appointment book tobinaba khanganjari Admission open July lising aniga kunmanga session gidamakta UGC na recognize tawraba thatharuki oiba paramedical certificate course kaya gidamak mingchanba haujare dental assistant ECG assistant nursing assistant rural healthcare multi-purpose health worker emergency and ambulance attendant naturopathy and yoga science phlebotomist amadi x-ray technician gi course tambining basingna mingchanbiba yaragani arts science natraga commerce da 12 pass tawraba singna self employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdok sabani Silchar Rongpur Part 2 Rongpur Mitai Khunmanakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsin birago akupa marol gi damak mobile number 9395732456 natraga 9706554286 number asida pau phaunabiu
Lakhipur online channel asibu yengbiribasingna paw asibu like amati share tawbiu amati hojik phawba channel asibu subscribe tawbidribasingna subscribe tawbiu aroibada maruoiba paw amukhana Durga Puja ga mari lenana Silchar manungda gari chathok sesin ge anoba niyom lauthokre Kasar police na lupa crore marfutra gi mamaloi ge taba yam kraba yaba tablet phare Manipur Autonomous Council Demand Coordination Committee Assam na makhatana awareness campaign pangthokre Jiribamda financial literacy campaign mapung phana pangthokre Jubin Garg na laikhitaba ki thodok asibu thijinaba SIT semnaba gi warep lokre Lakhipur MLA Cup football tournament के final दा Markulin Jipina champion aduga Palarbon Jipina runners up takre amasung Jiribam da chathariba kang tournament ta hayeng YLCA Dibong Khonoga Yawol Club B Champanagar ga final da sanargani Lakhipur online YouTube channel gi paw sandok chaba ngasigi oinadi matang asidaloi jare